Dmu-Su University की academic block leina Secretariat academic council की Meepham Phamgani Haina notice thorakpa asi laibak thibani ngasigi numita notice adu semdoktaba tarabadi maduda tholakpa afafatagi tekchak pumba university asigi VC amadi registrar na pugadabani haina Dmu-Su University Students Union gi maikaidagi checksin wafam thamlakli University asigi campus ta leiba Students Union asigi conference hall da pangthokpa pau gi Meepham da Dmu-Su University Students Union ki President Dmu-Su Fongdokibada University asida regular staff leitaba amadi matik chaba VC amadi registrar leitabana maram oiraga mahairoi singi PG amadi 3rd semester exam ki matangda khongjang sangsinduna lakli hiramasi yauna University asigi issue singi matangda Education Minister, Chief Minister amadi Chief Secretary fauba unakre madugi matung tha asigi tangkunda mahairoi singna tongan ba demand kaya tawduna really chatpagaloinana Secretary to CM ga unaki maduda thazaba pirakpadagi mahiroi singi khongjang adu handokibani madugi matung tang kun manga da Chief Secretary masamak yauna VC amadi registrar yauna unaki baduda mahiroi singna taliba demand sing adu thabak ta onthoknaba marilenaba singda khanghanki adubu madugi ona tainabada VC amadi registrar na academic council gi mifamasi Secretariat ta Phamgani Haina notice thorakpa amadi first amasung 3rd semester singi exam pangthok binaba haizarubada 3rd semester khaktagi matangda wa khanagani haina notice amangarang thorakpa si laibak thibani notice aduda academic council leitabagi mawongda secretariat ta oina Meepham Phamgani hairibasi university asi leitre haina takpani athuba matamda notice adu semdoktaba tarabadi maduda tholakpa afafatagi tekchak pumba VC amadi registrar na pugadabani haike Chief Secretary की ऑफिस ता BC registrar दिन सिंह अमदी यावरग अरोई बोइना फमिनरब मतुंगदा Chief Secretary ना लाइरिबा दिन सिंह ममांगदा छात्र सिंहना तालेबा डिमांड अदु तहनगनि हाबगी थाजब पिरकपदुगी मतुंगिना यूनिवर्सिटी शटडाउन तरंबा लोइमा खोइना ngaraangdagi khongjang asi handokjabani Chief Secretary फाउना लाइरिबा दिन सिंह की ममांगदा थाजब पिरकलब फाउबदा Dmu-Su University की Vice Chancellor अमदी registrar ना ngaraang notice अमग थोकपिरे नहान Chief Secretary मसायावना उनबा मतुमदुदा first अमदी 3rd की exam की मतंगदा मोड की मतंगदा खनागनि हाबने अदु ngaraangi notice दु only 3rd semester खतंग खनानि हाबसी मोगी वाखलोन से करीनो हाइन हंगजगे अदुगा यूनिवर्सिटी अमगी एडमिनिस्ट्रेशन ब्लॉक सुक चाउना लेना मखोइना सेक्रेटरीट फम्मगा सेक्रेटरी की थबक तौरे हाइदुना मखोइना सेक्रेटरीट तौनिंग तौबा अदुमाइना यूनिवर्सिटी असिबु यूनिवर्सिटी सिगी मीटिंग खुदिमा इवन यूनिवर्सिटी की यामना मरु ओइरबा एकाडेमिक काउंसिल अमा फावबा सेक्रेटरीट फमगनी हाइबा हाइना नोटिस थोगलोकपा आइसिटी Dmu-Su यूनिवर्सिटी की एडमिनिस्ट्रेशन ब्लॉक लेत्रे हाइबा चप माने होरेन पुंग अमा फावबगी मनुंगदा BC अमदी रेजिस्ट्रार करिगुमा थबक ओंथोकपिरक्तबा तारगदी अदुदा थोगलोकपा अफदा दाइदो खुदिमक BC अमदी रेजिस्ट्रार ना पुगदबनी हाइबसि थमजगे